ꯃꯅꯥꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯅꯦꯔꯦꯇꯔ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯒꯤ ꯊꯋꯥꯏ ꯀꯧꯁꯤꯟꯕ ꯆꯤꯡꯗꯨꯝ ꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯤ ꯏꯇꯥ ꯇꯥꯗꯕ ꯈꯨꯜ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯗꯨꯝ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯆꯤꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯝꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯑꯔꯤꯕ ꯌꯨꯝꯖꯥꯎ ꯃꯊꯣꯟ ꯃꯊꯣꯟ ꯂꯣꯡꯕ ꯆꯥꯎꯔꯕ ꯑꯃꯁꯨ ꯂꯩ꯫ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯛꯄ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈꯤꯕ ꯇꯧꯏ꯫ ꯆꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯅꯕ ꯀꯤꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯄꯨꯡ ꯊꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯕ, ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯁꯥꯖꯣꯜ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕ, ꯅꯣꯡꯉꯥꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯆꯤꯡ ꯑꯗꯨꯗ ꯃꯤ ꯑꯃꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯦꯛꯇ ꯁꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯅꯥꯊꯣꯏ ꯀꯧꯏ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯗꯤ ꯃꯃꯥꯒꯤ ꯃꯤꯁꯤ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯃꯄꯥꯗꯣ ꯋꯥꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇ ꯉꯥꯡꯏ꯫ ꯍꯪꯕ ꯈꯨꯗꯤꯡ ꯃꯥꯅ ꯈꯪꯕ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯏꯒꯜꯂꯤ꯫ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ, ꯁꯦꯜ ꯇꯥꯜꯂꯤ, ꯌꯨꯝ ꯄꯨꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁꯅꯥꯊꯣꯏꯅ ꯃꯄꯥꯒꯤ ꯁꯝ ꯀꯛꯄꯤꯔꯤ꯫ "ꯕꯥꯕꯥ, ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ?" "ꯅꯪ ꯆꯍꯤ 16 ꯁꯨꯔꯦ꯫ ꯑꯗꯨꯒ ꯅꯃꯥꯅ ꯁꯤꯈꯤꯕꯅ ꯆꯍꯤ 14 ꯁꯨꯔꯦ." "ꯏꯃꯥ ꯁꯤꯈꯤꯕꯒꯤ ꯆꯍꯤ ꯍꯪꯕ ꯅꯠꯇꯦ ꯄꯥꯕꯥ. ꯄꯥꯕꯗꯤ ꯋꯥꯔꯤ ꯁꯥꯕ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯍꯦꯛꯇ ꯄꯜꯂꯛꯑꯦ, ꯍꯦꯛꯇ ꯄꯜꯂꯛꯑꯦ꯫ ꯅꯪ ꯅꯃꯥ ꯅꯨꯡꯁꯤꯗ꯭ꯔꯣ?" "ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ. ꯑꯗꯨꯅ ꯏꯃꯥ ꯄꯜꯂꯛꯀꯅꯣꯕ. ꯑꯩ ꯄꯤ ꯇꯥꯒꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦ." "ꯑꯗꯨꯗꯤ ꯀꯞꯊꯣꯛꯑꯣ. ꯀꯞꯇꯕꯗ ꯃꯤꯁꯦ ꯃꯣꯏꯅ ꯆꯩꯅꯥ ꯈꯥꯡꯕ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯕꯅꯤ. ꯑꯗꯨꯅꯅꯦ ꯑꯋꯥꯕ ꯀꯣꯛꯅꯕ ꯑꯃꯨꯛ ꯑꯃꯨꯛ ꯀꯞꯊꯣꯛꯀꯗꯕꯅꯤ." "ꯕꯥꯕꯥ, ꯑꯩ ꯈꯔ ꯀꯞꯊꯣꯛꯈ꯭ꯔꯦ." ꯁꯅꯥꯊꯣꯏꯒ ꯃꯄꯥꯒ ꯄꯨꯟꯅ ꯅꯣꯛꯏ꯫ "ꯑꯗꯣ ꯄꯥꯕꯥ, ꯁꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ. ꯅꯀꯣꯛꯇꯣ ꯌꯥꯝ ꯂꯦꯡꯒꯅꯨ. ꯅꯅꯥꯗꯣ ꯀꯥꯇꯤꯅ ꯑꯃꯨꯛ ꯆꯞꯅꯤꯕ. ꯅꯥ ꯆꯞꯄꯁꯨ ꯁꯝꯗꯤ ꯁꯣꯏꯍꯟꯒꯅꯨꯀꯣ." "ꯁꯝꯗꯤ ꯌꯥꯝ ꯍꯧꯕꯅꯤꯅ. ꯕꯥꯕꯥ, ꯅꯪ ꯁꯝ ꯈꯥꯛꯀꯦ ꯍꯥꯏꯔꯣ?" "ꯈꯥꯛꯀꯦ. ꯃꯊꯛꯄꯨꯗꯤ ꯑꯃꯠꯇ ꯍꯧꯗꯕꯅꯤ. ꯑꯗꯣ ꯃꯇꯥꯏ ꯃꯇꯥꯏꯁꯤꯡꯁꯦ ꯈꯥꯛꯀꯦ, ꯃꯤꯅ ꯁꯥꯊꯤꯕ ꯃꯥꯟꯅꯕ." "ꯈꯥꯛꯎꯅꯨꯗ ꯄꯥꯕꯥ. ꯃꯤꯅ ꯅꯨꯡꯁꯤꯗꯕꯕꯨꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕꯅ ꯐꯠꯇ꯭ꯔꯣ? ꯀꯣꯏꯁꯤꯁꯨ ꯀꯛꯄꯤꯍꯧꯔꯒꯦ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯁꯝꯗꯣ ꯀꯛꯂꯝꯃꯤ꯫ ꯁꯅꯥꯊꯣꯏ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯒꯟꯕ, ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ, ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯄꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯅꯥꯊꯣꯏ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤ꯫ ꯕꯣꯗꯣꯟ ꯑꯃ ꯊꯥꯟꯗꯨꯅ ꯃꯅꯥꯛꯇ ꯆꯦꯖꯦꯠ ꯑꯃꯁꯨ ꯊꯝꯂꯤ꯫ "ꯁꯅꯥꯊꯣꯏ, ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯦ ꯃꯆꯦꯠ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" "ꯕꯥꯕꯥ, ꯂꯝꯕꯤꯗ ꯇꯥꯔꯝꯕꯅꯤ. ꯑꯩꯅ ꯍꯣꯔꯦꯟ ꯇꯨꯝꯂꯝꯗꯥꯏꯗ ꯐꯥꯒꯦ ꯇꯧꯕꯅꯤ." "ꯆꯦꯖꯦꯠ ꯑꯗꯨꯗꯕꯨ ꯀꯔꯤꯕꯨ ꯌꯥꯎꯔꯝꯗꯣꯏꯕ?" "ꯕꯥꯕꯥ, ꯆꯦꯁꯤꯗ ꯏꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯋꯥꯍꯩ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯂꯗꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯆꯦꯁꯦ ꯏꯔꯤꯁꯤꯡꯁꯦ ꯏꯔꯣꯏꯌꯦ." "ꯍꯣꯏ ꯍꯣꯏ. ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯁꯨꯝꯇꯝ ꯍꯦꯛ ꯇꯝꯗꯅ ꯄꯥꯕ ꯏꯕꯁꯦ ꯂꯣꯏꯅ ꯍꯩꯈ꯭ꯔꯦ." "ꯕꯥꯕꯥ, ꯑꯩꯗꯤ ꯃꯇꯧ ꯇꯝꯕ ꯌꯥꯝ ꯍꯩ. ꯑꯩꯅꯕꯨ ꯍꯩꯇꯕ ꯌꯥꯗꯦ ꯈꯟꯈ꯭ꯔꯕ ꯑꯗꯨꯝ ꯍꯩꯔꯗꯝꯅꯤ. ꯍꯩꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯣꯠ ꯍꯨꯔꯥꯟꯕ ꯀꯥꯗꯤ ꯍꯩꯔꯛꯀꯅꯨꯀꯣ." "ꯕꯥꯕꯥ, ꯑꯗꯨꯁꯨ ꯑꯐꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯍꯨꯔꯥꯟꯗꯣꯏꯅꯤ. ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯐꯕ ꯄꯣꯠ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯊꯣꯔꯛꯑꯗꯤ ꯑꯐꯕ ꯍꯨꯔꯥꯟꯕ ꯑꯣꯏꯗꯣꯏꯅꯦ." "ꯁꯅꯥꯊꯣꯏ, ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ." ꯅꯨꯃꯤꯗꯥꯡꯗꯣ ꯁꯅꯥꯊꯣꯏꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯊꯣꯏ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ "ꯕꯥꯕꯥ, ꯆꯦꯟꯒꯅꯨ, ꯇꯞꯅ ꯆꯠꯂꯣ." "ꯑꯗꯨꯗꯤ ꯀꯩꯒꯤ? ꯍꯣꯔꯦꯟ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯅꯤꯌꯦ."
ꯏꯁ ꯆꯥꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯌꯥꯝ ꯍꯦꯟꯕꯗ ꯆꯥꯕ ꯑꯗꯨꯗꯤ ꯄꯥꯕꯅ ꯃꯌꯥꯝ ꯊꯣꯡꯖꯤꯟꯕꯒꯤ ꯆꯥꯕꯤꯔꯒ ꯅꯪꯅ ꯌꯥꯝ ꯆꯥꯕꯩꯅꯦ ꯑꯩꯅ ꯃꯌꯥꯝ ꯊꯣꯡꯉꯤꯗꯣ ꯑꯁ ꯊꯤ ꯏꯀꯥꯏꯍꯦ ꯄꯥꯕꯒꯤ ꯋꯥꯍꯩꯁꯦ ꯍꯣꯔꯦꯟꯗꯒꯤ ꯄꯥꯕꯅ ꯂꯦꯝꯕ ꯆꯥꯛꯀꯅꯦ ꯑꯃꯠꯇ ꯆꯥꯕꯤꯔꯔꯣꯏ ꯑꯩꯅ ꯆꯥꯛ ꯂꯦꯝꯃꯤꯗꯨꯁꯨꯅꯦ ꯅꯪꯅ ꯆꯥꯅꯕ ꯊꯑꯣꯏꯅ ꯂꯦꯝꯍꯜꯂꯤꯕꯅꯤꯅꯦꯍꯦ ꯑꯁ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯊꯤ ꯏꯀꯥꯏ ꯄꯥꯕ ꯆꯥꯕꯒꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯃꯤ ꯑꯃꯠꯇ ꯇꯥꯍꯧꯗꯕ ꯅꯠꯇ꯭ꯔꯣ ꯄꯥꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯂꯝꯕꯤꯁꯤꯗꯕꯨ ꯀꯅꯥ ꯆꯠꯇꯅ ꯇꯥꯗꯣꯏꯕ ꯈꯨꯟꯁꯤꯗ ꯃꯤꯗꯤ ꯈꯤꯇꯪ ꯂꯩꯔꯒ ꯑꯗꯨꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯄꯥꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯎꯗ꯭ꯔꯤꯁꯦ ꯎꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯑꯃ ꯑꯅꯤꯈꯛ ꯎꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯈꯤꯕ ꯃꯥꯜꯂꯤ ꯅꯨꯃꯤꯗꯥꯡ ꯂꯦꯛꯇꯕꯤꯗ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯇꯨ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃ ꯎꯔꯤꯁꯦ ꯑꯁꯤꯗ ꯅꯨꯄꯤꯗ ꯌꯥꯝ ꯆꯣꯞꯄ ꯕꯨꯠ ꯑꯗꯨꯒꯤꯅꯦ ꯑꯍꯤꯡ ꯂꯦꯛꯇ꯭ꯔꯤꯅꯦ ꯄꯥꯕ ꯑꯋꯣꯏꯕꯔꯣ ꯅꯣꯏ ꯏꯃꯥꯁꯨ ꯆꯤꯡ ꯑꯁꯤꯗ ꯂꯩꯕ ꯕꯨꯠ ꯑꯁꯤꯅ ꯍꯥꯠꯂꯒ ꯎꯗ ꯊꯧꯔꯤ ꯌꯥꯁꯤꯜꯂꯒ ꯊꯅꯝꯂꯤꯕꯅꯤ ꯁꯅꯥꯊꯣꯏ ꯇꯨ ꯆꯨꯡꯉꯤ ꯀꯤꯕꯗꯤ ꯅꯠꯇꯦ ꯃꯃꯥꯒꯤ ꯈꯨꯠꯁꯤ ꯑꯗꯨ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯅꯤ ꯁꯅꯥꯊꯣꯏꯅ ꯃꯄꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯅꯤꯡꯂꯝꯃꯤ ꯐꯔꯦ ꯄꯥꯕ ꯑꯗꯣ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯃꯤꯗꯤ ꯑꯃꯇ ꯂꯩꯕ ꯎꯗ꯭ꯔꯤꯁꯦ ꯑꯁꯤꯁꯦ ꯊꯥꯏꯅꯒꯤ ꯌꯨꯝꯂꯣ ꯅꯠꯇꯦꯍꯦ ꯑꯁꯤ ꯆꯤꯡꯁꯦ ꯌꯥꯝꯅ ꯇꯝꯅꯕꯒꯤ ꯃꯤ ꯂꯩꯕ ꯉꯝꯅꯗꯗꯅ ꯆꯠꯈꯤꯕꯅꯤꯅꯦꯍꯦ ꯀꯩꯒꯤ ꯇꯝꯅꯩꯅꯣ ꯅꯪꯒꯤ ꯏꯃꯥ ꯁꯤꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯁꯤꯒꯤ ꯆꯤꯡꯁꯤꯗꯅꯤꯅꯦꯍꯦ ꯑꯁ ꯁꯤ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤꯗ ꯄꯥꯕ ꯌꯨꯝ ꯍꯜꯂꯁꯦ ꯁꯅꯥꯊꯣꯏ ꯋꯥꯔꯤ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯆꯤꯡꯗꯨꯝꯂꯣꯝꯗ ꯌꯦꯡꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯄꯥꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯁꯅꯥꯊꯣꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯇꯣꯉꯥꯟꯅ ꯃꯇꯣꯟꯇ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯍꯩꯅꯧ ꯍꯦꯛꯂꯤ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯍꯦꯛꯂꯤ ꯁꯅꯥꯊꯣꯏꯅ ꯍꯩꯅꯧ ꯈꯨꯜꯂꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯥ ꯑꯍꯜ ꯑꯃ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯂꯥꯛꯄ ꯎꯏ ꯍꯩꯃꯥ ꯅꯨꯄꯤꯅꯤꯅꯦ ꯑꯃꯨꯛꯇꯕꯨ ꯌꯦꯡꯍꯧꯒꯦ ꯁꯅꯥꯊꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯀꯣꯟꯊꯣꯡ ꯑꯗꯨ ꯆꯣꯡꯉꯒ ꯂꯝꯕꯤꯗ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯕꯗꯣ ꯎꯏ ꯁꯅꯥꯊꯣꯏꯅ ꯑꯩꯁꯨ ꯆꯪꯉꯒ ꯋꯥꯔꯤ ꯇꯥꯒꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯌꯦꯡꯒꯦ ꯃꯤ ꯑꯇꯣꯞꯄꯁꯤꯡꯁꯨ ꯇꯥꯕ ꯂꯥꯛꯏ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯇꯩꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯥꯏꯃ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯈꯨꯔꯥ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯂꯦꯟ ꯀꯠꯄꯗꯣ ꯍꯟꯗꯛ ꯐꯥꯏꯔꯦꯟ ꯊꯥ ꯑꯁꯤꯗ ꯊꯣꯛꯂꯦ ꯑꯣ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤꯅꯦꯍꯦ ꯊꯧꯗꯣꯛꯇꯣ ꯍꯣꯏ ꯈꯨꯔꯥ ꯍꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯊꯦꯡꯅꯖꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯂꯩꯇꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯀꯅꯥꯅ ꯊꯣꯡꯕꯤꯒꯅꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯀꯅꯥꯅ ꯍꯣꯠꯅꯕꯤꯒꯅꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯔꯀꯥꯟꯗꯁꯤꯗ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯨꯔꯥꯁꯨ ꯈꯪꯂꯦ ꯍꯣꯏ ꯈꯨꯔꯥ ꯑꯆꯨꯝꯕꯅꯤ ꯑꯦ ꯅꯆꯥ ꯅꯨꯄꯤꯔ ꯑꯁꯤꯅ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ ꯏꯁꯨ ꯅꯨꯄꯤ ꯊꯣꯏꯕꯤ ꯄꯨꯄꯨꯅ ꯃꯤꯡ ꯍꯪꯉꯤꯁꯦ ꯈꯨꯝꯃꯨꯗꯅ ꯊꯣꯏꯕꯤ ꯀꯧꯋꯦ ꯄꯨꯄꯨ ꯑꯁꯨꯝꯅ ꯌꯥꯏꯃꯒ ꯑꯍꯜꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯌꯦꯡꯒꯗꯕꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯅꯣꯛꯇꯅ ꯌꯦꯡꯂꯤ ꯊꯣꯏꯕꯤꯁꯨ ꯁꯅꯥꯊꯣꯏꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯏ ꯁꯅꯥꯊꯣꯏꯅ ꯍꯣꯏꯃꯥ ꯂꯣꯏꯔꯦ ꯃꯁꯛꯁꯤꯗꯤ ꯃꯤꯅ ꯄꯣꯛꯄ ꯃꯥꯟꯗꯤ ꯂꯥꯏꯅ ꯁꯦꯝꯕ ꯃꯥꯜꯂꯦ ꯁꯅꯥꯊꯣꯏ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩ ꯌꯥꯏꯃ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯨꯠ ꯁꯝꯗꯅ ꯆꯤꯡꯗꯨꯝꯂꯣꯝꯗ ꯆꯠꯈꯤ ꯀꯩꯅꯣ ꯆꯥꯛꯀꯅꯤ ꯍꯥꯏꯔꯒ ꯚꯨꯠ ꯂꯩꯕ ꯆꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤꯁꯤꯅ ꯁꯅꯥꯊꯣꯏ ꯃꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯐꯅ ꯂꯥꯞꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯕꯦꯃꯥ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯆꯪꯂꯒ ꯅꯃꯥꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯈꯔꯁꯦ ꯀꯠꯂꯝꯒꯦ ꯌꯥꯏꯃꯗꯨ ꯆꯤꯡꯂꯣꯝꯗ ꯆꯪꯈꯤ ꯁꯅꯥꯊꯣꯏ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤꯗ ꯈꯪꯍꯟꯒꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯣꯏꯕꯤ ꯏꯄꯥ ꯁꯅꯥꯊꯣꯏ ꯊꯣꯏꯕꯤꯅ ꯈꯪꯕꯗꯣ ꯍꯔꯥꯎꯅ ꯅꯣꯛꯏ ꯀꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯀꯤꯕ ꯌꯥꯗꯤꯌꯦ ꯍꯦꯛꯇ ꯋꯥꯟꯊꯒꯜꯂꯤ ꯑꯣ ꯈꯪꯗꯕꯒꯤꯅꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯉꯁꯤꯇꯪ ꯊꯦꯡꯅꯔꯒ
ꯑꯩ ꯑꯗꯨꯝ ꯑꯉꯥꯎꯕ ꯇꯥꯍꯜꯂꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯅꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪꯒ ꯈꯪꯅꯅꯤꯡꯕꯒꯤ ꯏꯟꯅꯔꯛꯏꯅꯦ ꯑꯩꯒ ꯈꯪꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯅꯗ꯭ꯔꯁꯨ ꯌꯥꯏꯗ ꯅꯪꯅ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯃꯤ ꯑꯃꯠꯇ ꯈꯪꯅꯗꯅ ꯍꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯈꯪꯅꯕꯤꯒꯦꯅ ꯏꯟꯅꯔꯛꯄꯩ ꯋꯥꯅꯤ ꯏꯁ ꯅꯣꯏ ꯈꯨꯜꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯨꯄꯥ ꯑꯃꯃꯝ ꯈꯪꯅꯔꯒ ꯍꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯅꯨꯄꯥ ꯀꯌꯥꯝ ꯈꯪꯅꯔꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯁꯤꯗ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯂꯥꯛꯇ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯌꯥ ꯑꯗꯨꯗꯤ ꯅꯪ ꯑꯩꯒ ꯈꯪꯅꯔꯒ ꯍꯟꯈ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯈꯪꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯈꯪꯅꯕꯒꯤ ꯋꯥꯔꯤ ꯁꯥꯕꯒ ꯈꯦꯠꯅꯩ ꯊꯣꯏꯕꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯅꯣꯛꯏ ꯁꯅꯥꯊꯣꯏꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯏꯃꯗꯣ ꯂꯩ ꯀꯠꯂꯝꯂꯒ ꯊꯣꯔꯛꯏ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯕꯥ ꯂꯥꯛꯑꯦ ꯏꯕꯥꯅꯤ ꯅꯣꯛꯄꯁꯦ ꯂꯦꯞꯄꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏꯃꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯅꯥꯅꯣ ꯄꯥꯕꯨꯡ ꯑꯩ ꯁꯤꯗꯩꯅꯤ ꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯩꯅꯧ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯩꯅꯧꯅꯕꯨ ꯃꯤ ꯄꯣꯛꯄ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯊꯣꯏꯕꯤꯗꯨ ꯁꯅꯥꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯏ ꯅꯠꯇꯦ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯄꯨꯗꯨꯒꯤ ꯃꯆꯥ ꯌꯥꯏꯃꯒ ꯊꯣꯏꯕꯤꯒ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯊꯣꯏꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯍꯩꯅꯧꯁꯨ ꯁꯤꯗ ꯍꯧꯔꯦ ꯊꯣꯏꯕꯤ ꯂꯩꯍꯧꯔꯒꯦꯀꯣ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣꯀꯣ ꯂꯥꯛꯀꯦ ꯆꯠꯂꯒꯦꯀꯣ ꯌꯥꯏꯃ ꯁꯅꯥꯊꯣꯏꯅ ꯆꯪꯈꯤꯕ ꯌꯨꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯡꯒꯣꯜꯗ ꯃꯆꯥꯅꯨꯄꯥ ꯉꯥꯏꯗꯨꯅ ꯐꯝꯂꯤꯕ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯏꯃꯅ ꯎꯏ ꯑꯁꯨꯝꯅ ꯌꯥꯏꯃꯒ ꯊꯣꯏꯕꯤꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯕꯥꯕꯥ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯃꯇꯨꯡ ꯏꯟꯅꯔꯨꯏꯅꯤ ꯀꯥꯏꯗꯩ ꯅꯨꯄꯤ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯄꯥꯕꯅ ꯌꯦꯡꯕꯗꯗꯤ ꯈꯪꯗꯦ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯍꯔꯥꯎꯔꯝꯃꯅꯤ ꯍꯔꯥꯎ ꯇꯥꯕ ꯑꯗꯨꯗꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯗꯧ ꯃꯥꯜꯂꯤꯕꯣ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯇꯦ ꯄꯥꯕ ꯀꯥꯎꯏꯅꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯄꯤꯖꯔꯨꯕꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯃ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯈꯤꯕꯗꯣ ꯁꯅꯥꯊꯣꯏꯒ ꯃꯄꯥꯒ ꯐꯥꯒꯤ ꯇꯧꯅ ꯇꯧꯅ ꯐꯝꯂꯤ ꯌꯥꯏꯃꯒ ꯊꯣꯏꯕꯤꯒꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯌꯥꯏꯃꯒ ꯊꯣꯏꯕꯤꯒ ꯆꯥꯛꯈꯨꯝꯗ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯄꯥꯕꯨꯡ ꯍꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯍꯌꯦꯡꯁꯨ ꯆꯠꯁꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕꯤ ꯉꯁꯥꯏ ꯈꯨꯜꯗꯨꯗ ꯑꯣꯍꯣ ꯉꯁꯥꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯅ ꯄꯣꯛꯄ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇꯔꯣ ꯏꯍꯦ ꯅꯪ ꯉꯁꯥꯏ ꯃꯃꯤꯡ ꯍꯪꯂꯛꯇ꯭ꯔꯕ꯭ꯔꯣ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯂꯛꯇ꯭ꯔꯦ ꯑꯗꯣ ꯈꯨꯜ ꯑꯗꯨꯗꯗꯤ ꯇꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯊꯣꯏꯕꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯁꯤ ꯍꯌꯦꯡꯗꯤ ꯆꯠꯂꯣꯏꯁꯤ ꯍꯪꯆꯤꯠ ꯆꯠꯁꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯊꯣꯛꯑꯣꯏ ꯍꯥꯏꯕ꯭ꯔꯕ ꯅꯨꯃꯤꯠꯅ ꯍꯥꯏꯔꯛꯄ꯭ꯔꯕ ꯊꯣꯛꯀꯅꯤꯌꯦ ꯑꯗꯣ ꯍꯌꯦꯡ ꯅꯃꯥꯒꯤ ꯆꯍꯤꯒꯤ ꯂꯨꯈꯠꯄꯒꯤ ꯁꯥꯒꯩꯁꯤꯡꯗ ꯄꯥꯎ ꯄꯤꯔꯨꯗꯕ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯈꯤꯗꯕꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯄꯥꯕꯨꯡ ꯆꯍꯤ 12 ꯆꯪꯗꯣꯏꯅꯤ ꯍꯟꯗꯛ ꯐꯥꯏꯔꯦꯟ ꯊꯥꯁꯤꯗ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯗꯨꯗꯤ ꯀꯨꯏꯔꯦ ꯃꯁꯛꯄꯨ ꯀꯥꯎꯔꯦꯗ ꯅꯃꯥꯒꯤ ꯑꯗꯣ ꯅꯪꯒꯗꯤ ꯌꯥꯝꯅ ꯃꯥꯟꯅꯩ ꯅꯪꯅꯕꯨꯗꯤ ꯐꯖꯕ ꯍꯦꯜꯂꯤꯗ ꯏꯃꯥꯁꯨ ꯐꯖꯔꯝꯒꯅꯤꯌꯦ ꯌꯥꯝꯅ ꯃꯃꯥ ꯃꯄꯥ ꯐꯖꯔꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯂꯣꯏꯅ ꯐꯖꯕꯅꯦ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯃꯤꯟꯅꯩ ꯁꯣꯝꯗ ꯁꯅꯥꯊꯣꯏ ꯃꯄꯥ ꯃꯆꯥꯁꯨ ꯆꯥꯛ ꯆꯥꯔꯤ ꯉꯁꯤ ꯑꯁꯤ ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯆꯤꯡꯗꯨꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯤꯕꯝ ꯑꯃꯗ ꯇꯝꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯅꯤ ꯃꯄꯥꯟꯗ ꯍꯨꯏ ꯀꯞꯄ ꯁꯥ ꯁꯟ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯈꯩ ꯂꯥꯎ ꯈꯣꯡꯕ ꯍꯧꯅꯔꯛꯂꯦ ꯁꯅꯥꯊꯣꯏꯅ ꯕꯥꯕꯥ ꯁꯅꯥꯊꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯗꯣ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯦ ꯃꯄꯥꯟ ꯊꯣꯛꯎꯁꯤ ꯕꯥꯕꯥ ꯁꯅꯥꯊꯣꯏ ꯅꯃꯥ ꯁꯤꯕ ꯅꯨꯃꯤꯠ ꯅꯠꯇꯦꯅꯦ ꯉꯁꯤꯁꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯌꯥꯏꯃ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂ ꯂꯥꯛꯏꯁꯦ ꯑꯣꯏꯔꯝꯅꯤ ꯇꯨꯝꯃꯨ ꯁꯅꯥꯊꯣꯏ ꯕꯥꯕꯥ
Ingbro nasayam ni e. Hey, nikjabagi wani. Hakjangdi humangna pungluk lupe. Phajuk manung sida. E, kai khuing na dudi baba. Siro, ingsa kawi. Sanathoi mapana tawribado machin khumdana no e. Sanathoi di akiba karino khangdaba nupa machani. Mapanda yumthangnaba nupa ki ganbasing kappalawa tongnara e. Khul aduda kappalawabugi makholna pumninilami. Yaimagi nupigi fibum kairaba sakfam aduga khul adugi leira khulaksing yenakha lukha sinba thungna tamnaba chatlami. Mangakta yetliba thauri aduna lambida chingduna magi hakchang aduna mathakta paiduna mamai adu khawang leileiduna yengnaga chatli. Nakal amada yaimagi khulga ilap laptana thangnaba oibana mikap mirau khul kaya adu mapa macha sitarami. Thoibi kimanduna kapi. Pabong, imana asu yam phatte se kaigino. Ma yam phatte. Ai yam ki pabong. Kiba yade icha thoibi. Moidi miyoibada sokpa ngamdabani. Miyoibana su ngambani. Yaimana thoibi konduna themi thoibi kappato e. Pabong, haino pambigi machanu padusu kiramgadra adudi. Madugi ngang kiramoida. Aina ngasai kina changliba chingdum maduda. Madi karimata khandaba makai. Aingoda yenglaga maya ehi higatuna lei. Nangonda wariga sarine. Ai loina uribani. Magi dradi aisu kiba yade ko pabong adudi. Kiba yade. Buttamnaba haibasidi miyoibana loina ngambani. Kibu kidrabadi aikhoina ngamdoini nongmadi. Somda Sanathoidu mapa khanghandana thongdo hangtoklaga mapanda thoke tawi mapana. Sanathoi, nang handi hanjalo ko. Paisop manungdagi tapna hairae. Hoi baba. Sanathoina thongdo hangtokpaga mapa chanana sasan hui hodong singna khongba lepkhre tamnaba su lepkhre. E. Yaimagi nupi hankhra maline. Sanathoi mayumdagi thoglai. Sanathoi hoigi thongal wangmada laiba yaimaga ngasai wari sanakiba ahal adugi yumda Sanathoi changi konthong adu hanglaga Sanathoi sumangda leplega. Ipo. Hai, Sanathoi ra. Mani ipo. Ahal du thong hangtorai aduga mapan thoglai. Sanathoi kari tawrabage. Numisu thokdri. Ingkraba sida kizadabrani hinangbo. Kizade de ipo. Ipo di kizadro ngasagi butamnabado. Kidreda aidi. Kirega butunane sel piramgadabasu natabaduda. Chumi puna haido. Ado ipo warimta libiyo. Kari wari liyo haino ne he Sanathoi. Ipo aikhogi khunjinda lairiba chingasigi maramda wari liyo. Ipo di soidana khangangani akhoi khulsigi wari. Chingasigi wari. Aikhoi khulsida nupi amata laiba yadabagi maramso. E nangdi adu khanglaga kari tawgadoribano. Kemta tawroi sum wari khangning tawbani. Hoida. Aisu kana amatada khulasigi maramda chingasigi maramda wari se lithoktri. Wari ase lithoktaba tarabadi. Haurakliba nakhoigumba mayam asina khul asida thokiba thodoksingi maramda amatta khangdana lehauragani. Isunupa imungda changsi yamna ingi mapana laiba. Hoi pu. Ahal aduga Sanathoiga imungda changi. Ahal aduna chaksangda thamliba phunga adu mai haugatnaba hotnai. Ipo ai tawgibiro. Sanathoina mateng pangi sing amadi wai singdu haiduna phunga adu mai haugatli. Moi ani phunga aduda koina famduna mai tikpa hawi. Ipo wari do libiro. Wari se phunga wari gadi haiphet mane nangna tabada. Sanathoidi wari tagadabagi mayado karadana ahal adu yenglaga lay. Khu ani aduda khadang adu thamlaga ahal adu wari liba haurae. Ngasidagi chahi lising anironggi mamangi asengba thokiba warini. Aikhoina hojik leiriba khul asida ina khullaba hiyai lemba kauba masak phajaraba masa mau pharaba wang chawba nupa amana ningthau oina palami hai. Aikhogi khul asigi chingdum matona sida konungumna chawraba yum amasu leibani. Yum ado ningthau aduna leirambani hairami ahal singna aikhoida. Ching asigi makhongda thak naina semlibado adu konunggi kafamni. Ningthau ado pakhangni mabuk mapau phabada maming chatpada natana lan haibadasu laibak khudingmakki ningthauksingna kinarami hai.
Noongma laypak amagi ningthaugi machanupi Sanarembi kaubi ama lam koiba lakpada khul asida thungdana ningthauna oklami hai. Wari makhadi po ngai khuni he nangbo hakam che amukta chankhige Sanathoi maidu chaktrene he singdo mukta insilo. Sanathoi na singdo insile ahal ado wari makhali rai. Rajkumari Sanarembi ningthau hiyai lembabu ubada pamjarami. Ningthauna su Rajkumari dubu hek uba mikupta nungsiba phawrami. Rajkumari Sanarembi su phajabada laibak sinba thungna maming chatlami hai. Aikhoina wari tabada. Ningthauna leiramba konungdo adugi manungda Rajkumari gi ayekpa saktam ama chauna thelaga leisu haibani. Ningthau amadi Rajkumari makhoi ani sak khangnaduna laibak ani gi marisu yamna pharami hai. Rajkumari su aikhoi gi ningthau laibakta toina laktuna iningthauga leiminai hai. Aikhoi laibak ki ningthauna ina khunba khara henbanina ningthauna Rajkumari ki laibak aduda mateng yamna pangi hai. Pangbagi su loiba naide hai. Chananaba cheng phau sana lupa lan gi khusu khulai kaya mateng pangbadagi hentoktana lan gi matamda phauba lan mi mateng pangi hai aikhoi gi ningthauna. Asumna tatna thanaba yadaba mari ama oirakhi hai laibak ani se. Ningthau hiyai lemba Rajkumari Sanarembi gi wakhalda angawba haibusu oirami. Sanarembi bu nungsiba henmanbana luhongnabagi pausu tharami. Adubo laibak thiba tanja haibaduni laibak asida atopa laibak ki phattaba ningthau ani ahum punsinduna landaraknanaba sem sakhre haiduna pau laklami. Ningthau hiyai lembana lan suknaba chatkhirami. Wari makhadi po Sanathoi numit thoklene thoksanu makhali ro. Hoi hoi tha kharagi matungda nongma ningthau hiyai lemba lan ngamduna konungda halakpa numittani Rajkumari Sanarembi do laipak amagi ningthau amada luhongkhre haibagi pauna ningthaubu ngaiduna leirami. Ningthau ningba kairaduna yamna kapki hai. Numit adudagi konung adudagi mapan thoklakhidre haine ningthau hiyai lembado. Ahal singna wari ase asumna libirami. Ahal aduna wari makha amuk tarai. Marak marakta konung adugi manungda ningthau hiyai lembana pung thinduna khulang isai saktuna Rajkumari Sanarembi bu kaptuna kaubugi khonjel hek hek taisu hai. Ningthau hiyai lembagi oiriba phibam ado madugi wari Rajkumari Sanarembi su taraba mali. Nongma Rajkumari Sanarembi ningthaubu unaba sagolanmi kharaga laami hai. Rajkumari na ningthau hiyai lembana leiriba konung adugi ningthau kada changkisu hai. Rajkumari ado tholak mandabadagi lanmi singchangduna yenglubada ningthau hiyai lembaga Rajkumari Sanarembiga ningthau kada punna thauri yanduna siraga leiramki hai. Pawadu tabada Rajkumari Sanarembigi nupa ningthau amadi lanmi singkaya laktuna hiyai lembagi laibaki mi pumnama tumna hatkhi hai. Ipo nupi se ngaiba yam ngamdeko mana ngairamadi masu siramai akhoigi ningthau su siramai aduga aikhoi lebaki mi singsu amata siramai ko. Nongdambana sembiba kumhaini moina su taibang miyoiba bu sembiba aduga moina amu taibang miyoiba masel amu hatokna hanba. Natibo hatokna sidi taibang miyoiba masel mabu phanadabagine. Chummini adusho adoibo wari makhadi chahi kharagi matungda laipak amagi ningthau ama laktuna aikhoigi khula sida khundarami hai. Adubo nupi pangsida sirakpadagi leiba ngamdadana khul hongki hai. Amadagi mathang ama amadagi mathang mirol kaya khula sida khundaramlaga nupi singse pangsida sirakpadagi leiba ngamnadadana chahi cha kaya khuntak lansiduna leiramnaba mafamni aikhoina leiribase. Ipo akhoina leireise kayam kuiragi sida kuidre aigi haktaktagini. O adudi yam kuidriye. Hoi naboksu mafam asida naha oina sikhibani. Kayam naha oina no. Chahi kunga manga kunga taruk mukta ngairam khigani. As yam naha nine bokdo yum hek honglakpadagi nonganbada siribani.
Kamai siramino ibokto. Numito. Aikoigi imung 10-20 mukse yum honglakpa numitni. Ahingi matamni. Jing asigi mathakta leiriba yumjaw adudagi nupa amagi khonjelda pung thillaga khulang isai saklaga kaptuna mi khawbugi khonjel ama tarami. Ipo wari lepadi kadorage. Lirake. Aikhoi masena khalisena. Jing sidasu mi leiriboi khaliba. Ahing nungyay ado khula sigi lambi singda sagol chatpagi makhol yamna tai. Adushu huranba mi chatliboy khali aikhoidi. Yumgi maning mayada sagol chatpagi makhol na ne tumba yaramde. Nabogdi tadaba mali amata kanna tummi. Sagol duda mi dongbagi makhol tadaroi bo. Mi amadi tongba mali khulang isai tapna saktuna sagol ado thauba mali. Sagol tongido ningthau iramni aipo. Hiyai limbagi thawai bud oira jani. Adudagi ibokti sagol makhol takidre aisu tumthakra male. Nongalakpada jingda nabokto thauri yanduna siraga leirami. Moy ategi nupidi sidroi po. Moy gidi nupi amada purak haudre numito. Asumna ahal aduna Sanathoida wari singandu lirami nongsu phajana ngale. Sanathoina mayumda halakpada mapadu mangolda phamlaga leirami. Tumbada supa phaijupto makokta kupsinduna hakam wawa chanduna. Baba Kaino Aido ipu hoida chalubane. Soidre ngasidi. Soidre haidi kaino baba. Nabu manakta chalubado napuna kari wari amu libiraklage. Sanathoigi mama leitraba matungda mapasu wakhal joiduna matam kuina ngauduna lambi lamhangda chattuna laki. Ahal adugi macha masu amata leitabana Sanathoibu masumakni khanduna yoglakki. Sanathoigi mapabusu ahal aduna layingbiraki. Ahal aduna Sanathoibu mahim masing tambiraki lausing kaya takpiduna asingba angang ama oinaba sembirakibani. Numit khudingi ahal aduna fungada famduna Sanathoibu funga wari kaya libiduna tumba sumbirami. Bodki wari lire. Laipung wari haiba. Punga wari haiba. Makoise tabada yamna kanabani lausing yam phangbani. Aduini kaino aina singise baba. Tashinbada kanadaba leitabani bo. Apabasu phatabasu loina tasingadabani. Aduga afaba singkhak lausilaga phataba singna lausiloidabani. Aduga kadaraba baba. Ngai khuni wa marak thalakkinune mina nganglingai wa marak thatkanu hana loina batako aduga kona nangna haininglibado haigedabani ne akhoi pase ngarang yaimagi nupila amadagi makokse yam phagatlamine sidi haige tobo wariga loina kawkhre nangna wa marak thachilaktana baba wari makha hairo yare to ai loina kawkhre horel hairage phari kaino Mapa macha khana duna imungda changki mapado iliba fi ado lebakta soro chingnaga asamda yaimaga thoibiga mamagi lukatpagi makoi khulgi sagai sing aduda pau haiba chatnanaba tholai pabwa akhoi sagai se kyam chawge yam chawi thoibi ngasi numichima kona gadori bani ado ngana halakse tambangam de cha thoibi Khadang yamna kanba nupa ama leibani magi manakta hana changdaba yaroi. Khadang yam kanba midugi manakta hana kaigi changdoiba. Wari adum sa lekhradi. Atai chatpa amta nangaloi. Magi manakta hana changlaga pau hairaga ne. Atai chatlugadaba mayam lei hairaga thuna tholoktoini. Papa adumain tause. Karigumba napugi manakta kona changluraba ahing le adum. Kaigi lektoina papa. Paragane, wari adum salai duni na puna. Ngai khuni nangbo, wari se ta khune. Nadi mayado kongol ka ba makai ngang dana lai duri bani. Papa, pupui manakta changaroi se. Aidi waradi wanthagan bani na. Horen nangna chatlase na ne, ningai hekta tawro. Yai maga thoibiga pau haiba lakle mapugi yum yauri. Papa, pupu reste phamise. Mani. Tan kreda uriba phibam se
ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯃꯌꯥꯁꯦ ꯀꯥꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯨꯃꯤꯠꯇ ꯑꯣꯟꯁꯤꯜꯂꯒ ꯂꯩꯁꯤꯕꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯊꯣꯏꯕꯤ ꯃꯑꯣꯡꯒꯤ ꯅꯨꯄꯥꯅꯤ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯄꯥꯖꯤꯍꯜ ꯌꯥꯏꯃ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯄꯥꯖꯤ ꯑꯗꯣ ꯄꯥꯖꯤꯅ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣ ꯅꯨꯃꯤꯠꯇꯒꯤ ꯀꯥꯟꯅꯕ ꯂꯧꯔꯤꯕꯅꯤ ꯌꯥꯏꯃ ꯅꯨꯃꯤꯠꯁꯤ ꯂꯥꯏꯅꯤꯅꯦꯍꯦ ꯑꯌꯨꯛ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯥꯟꯅ ꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯄꯨ ꯈꯨꯔꯨꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯟꯌꯥ ꯁꯦꯡꯂꯒ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯒ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯒꯗꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕꯤ ꯃꯄꯥꯗ ꯇꯨꯃꯤꯟꯅ ꯄꯥꯕꯨꯡ ꯄꯨꯄꯨꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯅꯄꯨꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯈꯗꯥꯡꯁꯦ ꯁꯨꯝ ꯅꯣꯝꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯆꯥꯛꯀ ꯆꯥꯕ ꯀꯥꯎꯕ ꯅꯨꯄꯥꯅꯤꯅꯦꯍꯦ ꯄꯥꯖꯤꯍꯜ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯆꯍꯤꯒꯤ ꯂꯨꯈꯠꯄꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯃꯥꯅꯤꯅꯦꯍꯦ ꯍꯣꯏꯅꯦ ꯏꯃꯧꯒꯤ ꯍꯩ ꯂꯩ ꯇꯝꯕ ꯊꯥꯁꯨꯅꯤꯅꯦꯍꯦ ꯍꯣꯏ ꯑꯗꯨꯒꯤ ꯂꯥꯛꯆꯕꯅꯤ ꯄꯥꯖꯤ ꯏꯃꯧꯗꯣ ꯐꯕꯅꯤꯗ ꯕꯨꯠ ꯍꯦꯛ ꯑꯣꯟꯈꯤꯕꯗꯒꯤ ꯌꯥꯝ ꯐꯠꯈꯤꯗ꯭ꯔꯦ ꯍꯥꯏꯅꯤ ꯌꯥꯏꯃ ꯄꯥꯕꯨꯡ ꯆꯠꯂꯁꯦ ꯃꯐꯝ ꯑꯇꯩꯗꯁꯨ ꯆꯠꯀꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯏꯁꯨ ꯊꯣꯏ ꯉꯥꯏꯍꯥꯛꯇ ꯂꯩꯒꯣꯅꯦꯍꯦ ꯅꯪꯅ ꯑꯩ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯄꯨꯄꯨ ꯈꯪꯉꯦ ꯌꯥꯏꯃ ꯊꯣꯏꯕꯤꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ ꯊꯣꯏꯕꯤ ꯃꯄꯥꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯌꯥꯏꯃꯒ ꯊꯣꯏꯕꯤꯒꯗꯣ ꯑꯍꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯝꯂꯒ ꯅꯝꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯑꯁꯤꯃ ꯌꯥꯏꯃ ꯁꯥꯒꯩꯒꯤ ꯄꯥꯎꯁꯤꯡ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯇꯨꯝꯅꯕ ꯆꯪꯂꯛꯂꯝꯃꯤ ꯄꯥꯕꯨꯡ ꯍꯌꯦꯡꯅꯤꯀꯣ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯣꯏꯗ ꯆꯠꯇꯣꯏꯁꯦ ꯏꯆꯥ ꯊꯣꯏ ꯅꯪꯕꯨ ꯃꯃꯤꯡꯗꯨ ꯀꯣꯛ ꯍꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦ ꯐꯔꯦ ꯍꯌꯦꯡꯗꯣ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯂꯨꯔꯁꯤ ꯊꯣꯏꯕꯤ ꯍꯔꯥꯎꯃꯟꯕꯅ ꯃꯄꯥꯗ ꯀꯣꯟꯁꯤꯜꯂꯤ ꯅꯣꯡꯉꯥꯜꯂꯦ ꯊꯣꯏꯕꯤ ꯃꯄꯥ ꯍꯧꯗꯣꯛꯏ ꯁꯅꯥꯊꯣꯏ ꯍꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯆꯥꯛꯄꯨ ꯅꯨꯡꯇꯤꯒꯤ ꯆꯥꯏꯁꯤꯗꯤ ꯆꯔꯥ ꯑꯃꯇꯪ ꯆꯥꯗꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯇꯝꯂꯛꯂꯤꯕꯅꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯤꯆꯤꯕꯨ ꯈꯠꯆꯤꯜꯂꯛꯄꯋꯣ ꯌꯥꯏꯃꯒ ꯊꯣꯏꯕꯤꯒ ꯁꯅꯥꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯒ ꯁꯅꯥꯊꯣꯏꯒ ꯁꯨꯃꯥꯡꯗ ꯅꯥꯎꯔꯤ ꯃꯔꯨ ꯊꯥꯗꯨꯅ ꯐꯝꯂꯤ ꯂꯈꯣꯡ ꯃꯄꯩ ꯄꯩꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯅ ꯑꯍꯝ ꯃꯤ ꯂꯥꯛꯏꯌꯦ ꯁꯅꯥꯊꯣꯏꯒ ꯃꯄꯥꯒ ꯌꯦꯡꯊꯣꯔꯛꯏ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯗ ꯅꯣꯛꯏ ꯁꯅꯥꯊꯣꯏ ꯃꯤ ꯂꯥꯛꯏ ꯑꯩ ꯎꯅꯕ ꯂꯥꯛꯄꯗꯤ ꯃꯥꯟꯗꯦ ꯍꯥꯏꯕꯗꯤ ꯂꯥꯛꯏꯁꯦ ꯍꯅꯨꯕꯤ ꯅꯠꯇꯦꯕ ꯍꯅꯨꯕꯤ ꯐꯥꯎꯕ ꯂꯥꯛꯑꯔꯣꯏ ꯄꯥꯕ ꯅꯪꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯄꯥꯕꯒꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯇꯥꯍꯧꯗꯦ ꯇꯥꯍꯧꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯇꯥꯔꯝꯃꯗꯤ ꯄꯥꯕꯒꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯅꯪ ꯍꯣꯔꯦꯟ ꯅꯥꯎꯔꯤꯅ ꯀꯥꯞꯀꯦ ꯈꯪꯒꯅꯤ ꯑꯌꯥ ꯃꯤ ꯂꯥꯛꯑꯒ ꯀꯧꯁꯟꯗꯕꯤꯗ ꯃꯣꯏꯅꯤ ꯈꯠꯅꯔꯒ ꯂꯩꯈ꯭ꯔꯦ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕꯗ ꯄꯥꯕꯨꯡ ꯊꯣꯏꯕꯤ ꯆꯪꯉꯛꯑꯣ ꯄꯥꯕꯨꯡꯒ ꯊꯣꯏꯕꯤꯒ ꯂꯥꯛꯏꯁꯦ ꯀꯩ ꯄꯤꯖꯁꯤꯒꯦꯅ ꯑꯩꯈꯣꯏ ꯕꯥꯒ ꯈꯟꯅꯔꯝꯃꯤꯅꯦ ꯊꯣꯏꯕꯤ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯩꯅꯧ ꯆꯥꯒꯦ ꯍꯩꯅꯧꯅ ꯂꯣꯏꯔꯕꯣ ꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯌꯦꯡꯈꯣꯜꯁꯤꯗ ꯍꯧꯔꯤꯕ ꯄꯥꯜꯂꯤꯕ ꯍꯩꯔꯥꯁꯤꯡꯁꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯦꯛꯂꯒ ꯆꯥꯎꯁꯦ ꯀꯥꯏꯗ ꯍꯧꯒꯦ ꯃꯅꯤꯡꯗꯗꯤ ꯎ ꯋꯥ ꯎꯔꯤꯗꯤ ꯌꯥꯝꯅ ꯍꯧꯏ ꯑꯇꯩꯗꯤ ꯀꯩꯝꯇ ꯍꯧꯕ ꯎꯗꯦ ꯏꯍꯦ ꯌꯨꯝ ꯃꯅꯤꯡꯗ ꯑꯅꯦꯝꯕ ꯌꯥꯝ ꯍꯧꯏ ꯍꯣꯔꯦꯟ ꯍꯦꯛꯄꯤꯒꯦ ꯍꯦꯛꯑꯣ ꯁꯅꯥꯊꯣꯏꯒ ꯊꯣꯏꯕꯤꯒ ꯍꯩꯅꯧ ꯃꯈꯣꯡꯗ ꯆꯠꯈꯤ ꯌꯥꯏꯃ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯌꯥꯏꯃꯒ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯒ ꯊꯥꯏꯅꯗꯒꯤ ꯈꯪꯅꯔꯛꯂꯕ ꯑꯣꯏꯔꯝꯂꯦ ꯁꯅꯥꯊꯣꯏꯒꯤ ꯃꯄꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯁꯅꯥꯊꯣꯏꯅ ꯀꯧꯏ ꯏꯄꯣ ꯊꯣꯏꯕꯤꯒ ꯌꯥꯏꯃ ꯏꯍꯦ ꯊꯣꯏꯕꯤꯒꯤ ꯃꯄꯥꯒ ꯂꯥꯛꯏꯌꯦ ꯏꯁꯨ ꯂꯥꯛꯏꯗꯅ ꯍꯣꯏ ꯃꯄꯨꯗꯣ ꯌꯥꯏꯃꯒ ꯁꯅꯥꯊꯣꯏꯒꯒꯤ ꯃꯄꯥꯒ ꯐꯝꯂꯤꯕ ꯑꯗꯨꯗ ꯆꯪꯈꯤ ꯊꯣꯏꯕꯤꯗꯣ ꯍꯩꯅꯧ ꯆꯥꯅ ꯅꯪ ꯃꯤ ꯀꯩ ꯀꯧꯒꯦ ꯁꯅꯥꯊꯣꯏ ꯅꯣꯏ ꯃꯥꯗꯤ ꯎꯗꯦ ꯀꯥꯏ ꯂꯩꯈꯤꯒꯦ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯅꯣꯏ ꯃꯥꯅ ꯁꯤꯔꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯁꯤꯐꯝꯅꯤ ꯀꯃꯥꯏ ꯁꯤꯔꯤꯅꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯅꯣꯏ ꯃꯥꯅ ꯁꯤꯔꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ
ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ, ꯅꯪꯗꯤ ꯈꯪꯗ꯭ꯔꯣ? ꯈꯪꯉꯤ, ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯂꯤꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩ ꯄꯣꯛꯂꯕ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯅꯣꯏꯒꯤ ꯈꯨꯜꯁꯤꯗ ꯌꯨꯝ ꯍꯣꯡꯅꯅꯕ ꯃꯐꯝ ꯌꯦꯡꯕ ꯆꯠꯈꯤ ꯍꯥꯏ ꯄꯥꯕꯨꯡꯅ꯫ ꯌꯨꯝ ꯁꯥꯐꯝ ꯃꯐꯝ ꯑꯃꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯍꯜꯂꯛꯄ ꯅꯪꯗꯗꯨꯅ ꯑꯍꯤꯡ ꯂꯦꯛꯈꯤ ꯍꯥꯏ꯫ ꯅꯣꯡꯉꯥꯟꯕꯗ ꯏꯃꯥꯗꯣ ꯆꯤꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏ꯫ ꯄꯥꯕꯨꯡꯅ ꯇꯝꯕꯅꯤ, ꯑꯩꯈꯣই ꯄꯨꯄꯨ ꯍꯣꯏꯗꯁꯨ ꯉꯔꯥꯡ ꯆꯠꯂꯨꯏ꯫ ꯅꯪꯒꯤ ꯋꯥꯔꯤꯒ ꯑꯩꯈꯣꯏꯒꯤꯒ ꯃꯥꯟꯅꯩ ꯊꯣꯏꯕꯤ꯫ ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯍꯣꯡꯂꯛꯄ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗꯣ ꯑꯗꯨꯗ ꯏꯃꯥꯗꯣ ꯆꯤꯡꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏ꯫ ꯁꯅꯥꯊꯣꯏꯒ ꯊꯣꯏꯕꯤꯒꯁꯨ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯥꯏꯃꯅ꯫ ꯅꯣꯏꯅꯤꯁꯨ ꯋꯥꯔꯤ ꯇꯥꯔꯨ ꯂꯥꯛꯎꯅꯦꯍꯦ, ꯅꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ꯫ ꯈꯨꯔꯥ, ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯌꯨ꯫ ꯃꯁꯤꯅꯤ ꯌꯥꯏꯃ, ꯑꯩꯅ ꯅꯈꯣꯏꯒ ꯑꯃꯨꯛꯇ ꯇꯥꯟꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯁꯤ꯫ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯆꯥꯡ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ꯫ ꯁꯅꯥꯊꯣꯏ ꯃꯄꯥ, ꯀꯔꯤ ꯈꯟꯕꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯍꯣꯏ ꯇꯧꯔꯁꯤ꯫ ꯑꯗꯣ ꯀꯤꯗꯤ ꯀꯤꯍꯦ꯫ ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯝꯒꯗꯕꯗꯣ ꯑꯩꯗꯤ ꯎꯔꯦꯗꯣ꯫ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯟꯅꯔꯤꯕꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥꯏꯕ ꯈꯨꯜ ꯀꯧꯕ ꯂꯝ ꯑꯃꯗ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ꯫ ꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯅꯣꯡꯃ ꯌꯥꯏꯃꯒ ꯑꯍꯜ ꯑꯗꯨꯒ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯥꯏꯕ ꯈꯨꯜꯗ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯔꯦ꯫ ꯂꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯥꯞꯄꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯂꯝꯃꯤ ꯃꯥꯏꯕ ꯈꯨꯜ ꯑꯗꯨ ꯌꯧꯕꯗ꯫ ꯃꯥꯏꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯥꯏꯕꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯍꯣꯏ, ꯇꯥꯟꯅꯁꯦ, ꯃꯊꯛꯇ ꯀꯥꯈꯠꯄꯤꯔꯣ ꯄꯥꯕꯨꯡ꯫ ꯃꯥꯏꯕ ꯆꯥꯎꯕ ꯄꯥꯈꯪꯅꯤ, ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯌꯥꯏꯃꯒ ꯑꯍꯜ ꯑꯗꯨꯒ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯑꯍꯜꯁꯤꯡꯅ ꯂꯥꯛꯄꯤꯕꯕꯨ ꯃꯔꯝꯁꯤꯡ ꯑꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯌꯥꯏꯃꯒ ꯑꯍꯜ ꯑꯗꯨꯒꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ, ꯃꯥꯏꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯈꯨꯟꯗꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯅꯗꯕꯗꯒꯤ ꯃꯥꯏꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯈꯨꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯍꯥꯏ ꯑꯍꯜꯁꯤꯡꯅ꯫ ꯈꯨꯜ ꯑꯗꯣ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯣꯏꯔꯝꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯍꯤꯌꯥꯏ ꯂꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯍꯥꯏ꯫ ꯑꯍꯜ ꯑꯗꯨꯅ, ꯏꯁ, ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯌꯥꯏꯃ꯫ ꯌꯨꯝꯍꯣꯡ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯅ ꯍꯦꯛ ꯂꯩꯁꯤꯜꯂꯨꯕꯅꯤ ꯑꯩꯈꯣꯏꯅ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅꯅꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯈꯤꯗꯦ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝ ꯑꯣꯏꯈ꯭ꯔꯕꯅꯤꯅ꯫ ꯃꯥꯏꯕ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇ ꯑꯉꯥꯎꯕ ꯃꯤ ꯑꯣꯏꯈꯤ ꯍꯥꯏ꯫ ꯑꯍꯤꯡ ꯀꯌꯥ ꯈꯨꯂꯪ ꯏꯁꯩ ꯁꯛꯂꯒ ꯀꯞꯈꯤ ꯍꯥꯏ꯫ ꯅꯤꯡꯊꯧ ꯍꯤꯌꯥꯏ ꯂꯦꯝꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯧꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯛ ꯂꯧꯅ ꯂꯩꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯍꯤꯌꯥꯏ ꯂꯦꯝꯕꯅ ꯋꯥꯁꯛꯈꯤ ꯍꯥꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯨꯄꯥꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯅꯤꯡꯊꯧ ꯍꯤꯌꯥꯏ ꯂꯦꯝꯕꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯣꯏꯅ ꯍꯥꯠꯈꯤ ꯍꯥꯏ꯫ ꯆꯦꯟꯗꯨꯅ ꯂꯣꯠꯄ ꯅꯨꯄꯤ ꯀꯌꯥꯁꯨ ꯑꯍꯤꯡꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯤꯈꯤ ꯍꯥꯏ꯫ ꯌꯥꯏꯃꯅ, ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯥꯏꯕ ꯏꯕꯨꯡꯉꯣ꯫ ꯈꯨꯔꯥ, ꯃꯥꯏꯕ ꯏꯕꯨꯡꯉꯣ, ꯃꯥꯏꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒ ꯇꯧꯒꯗꯕꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯍꯥꯏꯅꯁꯤ꯫ ꯏꯕꯨꯡꯉꯣ ꯃꯥꯏꯕ, ꯂꯨꯔꯤꯅꯦ ꯋꯥꯔꯤꯁꯦ, ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯑꯗꯨꯗꯤ? ꯂꯝꯕꯤ ꯍꯤꯔꯝꯕꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯒ ꯋꯥꯔꯤ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯁꯅꯥꯊꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯦ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯥꯏꯕ ꯑꯗꯨ ꯃꯀꯣꯛꯇ ꯐꯤ ꯌꯦꯠꯂꯒ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯏ ꯑꯃꯥꯡꯕꯗ ꯈꯨꯔꯨꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯌꯥꯆꯪꯕ ꯀꯥꯟꯗ ꯅꯤꯡꯊꯧ ꯍꯤꯌꯥꯏ ꯂꯦꯝꯕꯅ ꯂꯩꯔꯝꯕ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫
ꯅꯤꯡꯊꯧ ꯂꯩꯐꯝ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛꯇ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯅ ꯃꯐꯝ ꯑꯗꯨꯁꯨ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯕꯁꯨ ꯂꯥꯏ ꯁꯣꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯍꯤꯌꯥꯏ ꯂꯦꯝꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯄꯜꯂꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯜꯂꯝꯃꯤ꯫ ꯍꯤꯌꯥꯏ ꯂꯦꯝꯕꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯃꯥꯏꯕꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯡꯕꯨ ꯊꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯆꯤꯡꯗꯨꯝ ꯃꯇꯣꯟ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯛꯄ ꯑꯃꯗ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤ꯫ ꯁꯅꯥꯊꯣꯏ, ꯊꯣꯏꯕꯤ, ꯌꯥꯏꯃ, ꯑꯍꯜ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯂꯥꯞꯅ ꯌꯦꯡꯂꯤ꯫ ꯃꯥꯏꯕꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯃꯇꯣꯝꯇ ꯃꯩ ꯆꯥꯛꯇꯨꯅ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯏꯕꯅ ꯉꯝꯗꯨꯅ ꯇꯝꯅꯕ ꯂꯦꯞꯈ꯭ꯔꯦ꯫ ꯑꯈꯥꯛ ꯑꯔꯥꯎꯁꯤꯡꯁꯨ ꯂꯦꯞꯈ꯭ꯔꯦ, ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ ꯃꯐꯝ ꯑꯗꯨ꯫ ꯅꯤꯡꯊꯧ ꯍꯤꯌꯥꯏ ꯂꯦꯝꯕꯒꯤ ꯊꯋꯥꯏ ꯃꯥꯏꯕꯒꯤ ꯃꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯑꯆꯨꯝꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯔꯥꯟꯕ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯕ ꯉꯝꯈꯤꯒꯅꯤ? ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯍꯥꯠꯄꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯑꯁꯣꯟꯕ ꯋꯥꯈꯜꯅ ꯑꯋꯥꯕ ꯇꯥꯍꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛ, ꯃꯥꯏꯊꯤꯕ ꯑꯃꯈꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯤꯕ ꯑꯁꯣꯟꯕ ꯅꯤꯡꯊꯧ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯍꯤꯌꯥꯏ ꯂꯦꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯣꯔꯥꯔꯦꯟꯗ ꯄꯥꯏꯈꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯇꯝꯅꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯔꯝꯕ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯂꯥꯏꯁꯪ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕ ꯌꯥꯔꯦ꯫ ꯂꯝ ꯂꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌా ꯈꯨꯟꯗꯥꯅꯔꯛꯂꯦ꯫ ꯌꯨꯝ ꯂꯩꯀꯥꯏ ꯀꯌꯥ ꯊꯣꯛꯅ ꯂꯩꯅꯔꯛꯂꯦ꯫ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯦ꯫ ꯁꯅꯥꯊꯣꯏꯒ ꯊꯣꯏꯕꯤꯒꯁꯨ ꯅꯨꯡꯁꯤꯅꯕꯗ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯤꯌꯥꯏ ꯈꯨꯜ ꯍꯥꯏꯅ ꯊꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫